Separate administration demand ga mari lenena UPF amusung KNO na Kuki Mla Cso MLA amusung Soo group ki Mifam Koukhre Kuki Zo singi political demand ama oriba separate administration ga mari lenena Kuki Lalalup singi umbrella body oriba UPF amusung KNO na thasi taraga homdoida Kuki Zo singi CSO MLA amusung Soo group singi oriba akhanaba Mifam Koukhre Mifam asina maruoina separate administration gi demand gi matangda miyam punna khanaraba matungda yana wafam singda yumpham oiraga chapchaba warep ama lawgani haina UPF amusung KNO gi Information and Publicity Secretary ra zero thokre marak sida Committee for Tribal Unity Southern Hills Kangpokpi gi information na thokpa zero lamana hairibana ngarang phangkiba kotu gi mifamna Kuki Zo singi oina political settlement purakchingai mamangda popular government semnaba honabagi thong yamna kana yaningdo phongdokladuna Valley Based Administration gi mapung fana tongana khaidoktuna separate administration semnaba mamang sahi lisingni kunga manga gi December 13 da Kuki Zo Council gi governing council na lawkhiba warep adu mapung fana sagot loinana central government gi maikai digi region asida matam kuina gi oina santi amsung tangdu laitaba phibam puraknaba Kuki Zo singi security gi mari lainaba singi waroisin purakchingaida amati separate administration gi political gi demand asi mapung fana waroisin purakchingaida Valley Based Representative singa political reconciliation taunaba Kuki Zo MLA sing akanbari directive pidanaba appeal tawkre masiga loinana ngarang Susanpur da pangthokiba Kuki Zo community singi organization singi mihut singi oiba mifamna Manipur da popular government ama semada saruk yadanaba amusung separate administrative arrangement gi demand asi hena kansinaba warep lawkre Kuki Zo singna maitai community singa matam sangna puna laiminaba yaroi maramaduna Indian constitution gi makhada union territory pigadabani haiba demand hena sesilhankre nauna oirikliba development asiga mari lenana Kuki Zo council gi chairman Heliyang Thanglena Fongdokibada Kuki Zo MLA singi marakta khara amadi popular government semba asida saruk yaningli adubo district singda lairiba Kuki Zo miyam gi sentiment asi yenglaga amusung pressure na maram oiraga MLA sing adu popular government semgi mayokta lai adubu masigi sabsaba warep asi January 13 da KNO amusung UPF yaungna pangthokadoriba miyam gi oiba mifamna warep lawgani karigomba Kuki Zo MLA kharana nongna sengodoriba popular government asida yaungna naba fidap lorokpa tarabadi miyam gi mob asi thingma ngamdaba phibam lakani hairi security singbo constitution gi kanglon sing thugai handuna Manipur da Fongna India amusung Kukiland Khaidokli Bimol Prime Minister Narendra Modi amusung Union Home Minister Amit Shah anibu maral siraduna Lok Sabha gi MP Dr. Angomsa Bimola koizamna Manipur da Fongna security forcing bo buffer zone nga handuna India amusung Kukiland Khaidokli thambire haina fongdokre MP Bimol na Bishnupur district ki Phogoksaw Ikai police station gi manung sana laiba Susanpur ga tainaba Saiton nganu konda Kuki militant singna thasi gi manga gi ayuk anganbada khundaba hauraba Saiton nganu konda thangnana bomari pokai hankhiba gi lonana nupi ama yauna miyo eni aso open dangan khibai thokdok yengsin gi khongsata mahakna phongdok khibani lisingani kunga humdoi gi me ahumdai haura khiba irang asina maram oiraga singa tainaba tambak lam singi marakta PM Modi amasung Home Minister Amit Shah na lebak ani lan soknaba da thamgadaba buffer zone sing Manipur ki mapam sing da thambada natana mapam sing asibu security force sing na ngak senduna India amasung Kukiland haina thonduna chathok chasin yahandaba asiyama lebak thibani thawng asi Indian constitution gi chana kanglon sing PM amasung MISA na security force sing da thukai handuna buffer zone sing bu ngak senduna thamali haina sumaral siri yamna penadribadi Manipur haina leizariba state asida Kuki gi lam amasung maitai gi lam haina BJP central lengakna thamliba asina takpadi Manipur asi mase tana thugaina ba senmani aduga haidiba buffer zone asida maitai thangba romdagi buffer zone da maitai landsin ba yahandaba aduga Kukirom thangba nakal da gisu buffer zone landsin ba yahandaba haiba asina mayak laraba khudamni hojikti Manipur state asi central BJP gi lengak makada president rule thamduna center na toningbata tawri masida Manipur gi oina leizariba majority su oiriba BJP gi MLA singna constitution na piriba right sing sizinaba ngamdara kari damak hojik phawba state asida popular government ama puraktuna miyamna pamleba thabak thorom sing asi pangthokpa ngamdribano haina su mahakna hanglakli nganu kon gi bom attack loktuna ba thodok oigadawribara Manipur thokliba loikham naida barwa thoki matangda Union Home Minister Amit Shah na mayai tangba lotuna high level security review meeting January ani da New Delhi da pangthokiba ikan kanadana thasigi mangada Bishnupur district ki Phogoksaw Ikai police station na konba Saiton gi nganu konda Kukilal hoba singna plan tawduna phumlamba bo mathang pokhai handuna nupi ama yauna miyo eni son kiba thodok odu laibak thibani
ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯕꯪꯀꯔ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨ ꯁꯤꯑꯥꯔꯄꯤꯑꯦꯐꯅ ꯉꯥꯛ ꯁꯦꯟꯕꯇ ꯅꯠꯇꯅ ꯕꯦꯡꯒꯣꯜꯒꯤ ꯌꯨꯝꯁꯤꯡꯁꯨ ꯂꯩꯕ ꯃꯐꯝꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕꯗꯤ ꯈꯨꯗꯛꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯥꯏꯇꯣꯟ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯁꯅꯥꯇꯣꯝꯕ ꯑꯃꯁꯨꯡ ꯁꯥꯏꯇꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗꯨꯕꯂꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯁꯦꯁꯣꯔꯅꯤ꯫ ꯂꯣꯏꯅꯅ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨ ꯆꯥꯂꯥꯃꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤꯕꯗꯒꯤ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯆꯪꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯕ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯅꯝꯈꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯒ ꯏꯔꯣꯏꯅꯅ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯕꯪꯀꯔ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯛꯂꯤꯕ ꯋꯥꯍꯪꯗꯤ ꯁꯤꯑꯥꯔꯄꯤꯑꯦꯐ ꯌꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩꯇꯩꯁꯤꯡꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯪꯗꯨꯅ ꯕꯣꯝ 3-4 ꯐꯤꯠ ꯇꯧꯕ ꯉꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯕꯣꯝ ꯐꯨꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯕꯦꯡꯒꯣꯂꯤꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯆꯦꯟꯅꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯦꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯄꯤꯑꯥꯔ ꯂꯩꯉꯥꯛꯀꯤ ꯒꯣꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯅ ꯊꯤꯗꯣꯛꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯧꯇꯨꯅꯕ ꯊꯧꯑꯣꯡꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯍꯥꯏ ꯂꯦꯚꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯕꯣꯝ ꯐꯨꯝꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯈꯤꯕ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯑꯣꯏꯕ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯦꯜ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯜꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯧꯈꯤꯕ 2019ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯇꯨꯅ ꯄꯥꯛꯇꯛꯅꯕ ꯃꯤꯍꯥꯠ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠ ꯊꯥꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯇꯝꯅꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯃꯤꯟꯅꯕꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯤꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅ ꯎꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯕꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯂꯥꯛꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯁꯤꯟꯗꯨꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯕꯁꯨ ꯀꯔꯤꯒꯤꯗꯃꯛ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯏꯟꯊꯨꯔꯒ ꯄꯤꯑꯥꯔ ꯂꯩꯉꯥꯛ ꯊꯝꯗꯨꯅ ꯃꯤꯌꯥꯝꯕꯨ ꯃꯩꯔꯛꯇ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯦꯟꯇꯔꯅ 2015ꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇ꯭ꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯆꯍꯤ 2015ꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇ꯭ꯔꯤ꯫ MLA 25 ꯂꯩꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯦꯖꯣꯔꯤꯇꯤ ꯂꯩꯔꯕꯁꯨ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ AICCꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ MP ꯁꯞꯇꯒꯤꯔꯤ ꯁꯪꯀꯔ ꯎꯂꯥꯀꯥꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯌꯨꯠ ꯍꯣꯁꯇꯦꯜ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ IDPꯁꯤꯡꯅ ꯁꯥ ꯁꯟꯒꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯕꯦꯗꯔꯨꯝꯒꯤ ꯐꯦꯁꯤꯂꯤꯇꯤ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯁꯤꯡꯒꯜ ꯔꯨꯝ ꯑꯃꯗ ꯐꯦꯃꯤꯂꯤ 3-9 ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯐꯪꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2015ꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDP 60,000 ꯑꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯗꯨꯅ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯕ ꯈꯛꯇꯗ ꯑꯣꯏꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯗꯥꯕꯤ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯗꯤꯜꯂꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫